hꯧji leibiriba bazar board hanagi bazar board haib tare wogai lamkhai bazar board haraga leiba adugumba bazar board sina adugumba mathung huktaba mayam ama mathang mathang toksulakpuje masi tawbirakanu matam khargi lepigo aduga yasanaba pora kanda kamai tawsigi afabadu any tawsai mongda dum tawminasi yaiba adu chawkhat pai base khoi loina pamba ngaktani masi chawkhat pa thindanaba tawbu thabang nate adu mathung huktaba masagi yadi harba mafam do da hanjan changchalaga khana chenena bagi baton tawbududi tawbigano haibo famji press ki mamang da ngasi SEDO Hiyanglam gi maikai yamna thuba da khoi executive body sing yoiba Meepham Ama kauraga khoina press meet amakha aikoina tawjari sigi maram je tai bunate hujuje khoi mangda khoi gi ima da wabugai lamkhai lairem bi sakhat thorang lup nupi lup haidana lup amakha nai khoi da complain amakha तौरी कंप्लेन से अतगी नते हानसु SEDO Hiyanglam ga aduga hujik leiba lamkhai kaitin ma marke hanadi khoi wobgai lamkhai bazar board harga leiba bazar board siga khoi matam gi yena ba kedo ba khara khoi bamaram si 68 Hiyanglam gi area da bazar board sina sanjalaga khoi gi leiba 68 ki area gi club organizer aduga khoi gi gram panchayat ki leiba mi myam si gi ayaba yaudana maram chadana hanga level lamjingda khopchalaga dukan sing paksa sajal bukula budu tobigano na kyar khana khoi yena dana khana de habada khakwa mayam ama thokhrabani adu hoji adu budu toksal ena complain ma lakpadagi tangai padana masigum thabak se manipur si mai horga sai hoji kangup naibagi mong ma mayam tawre sumbasida amuksu akhoi masen gi marakta ihau tholokpa yaba khoi wakhalun manada mong da torpa thabak si makhata na toroktana bagi damakta khoi resolution mayam ma lawjare हारिबा रिजोल्यूशन से कोई डीसी कोई कक्सिंग दा मसीगी रिजोल्यूशन से कोई पिजरगनी अदुगा ऑनरेबल एमएलए Hiyanglam योगजरगनी लोइनना चीफ मिनिस्टर की थाक कोई लंघाई के थिलजिगी मतंगदा हयिंग तुंगबोगी ओइबा सोल्यूशन अमा अखोय मसेन खनदन नुसिनाना कनानासु सिबिदा पुबुसु यारोइदोबा पोचै खरजिगी सुम ngangnadana sangnadana sum leibado madu loisanba yananabagi pofam अमा कोई सिननबगी सेम साबा लोइजारे अदुना होजि लेबिरिबा बाजार बोर्ड हानगी बाजार बोर्ड हाइब तारे wogai lamkhai bazar board haraga leiba adugumba bazar board sina adugumba mathung huktaba mayam ama mathang toksulakpuje masi tawbirakanu matam khargi lepigo aduga yasanaba pora kanda kamai tawsigi afabadu any tawsai mongda dum tawminasi yaiba adu chawkhat pai base khoi loina pamba ngaktani masi chawkhat pa thindanaba tawbu thabang nate adu mathung huktaba masagi yadi harba mafam do da hanjan changchalaga khana chenena bagi baton tawbududi tawbigano haibo famji press ki mamang da ngasi SEDO Hiyanglam gi maikai dagi aroi boina thamjari matungda di khana sena tholokpe aduna bazar bona masum ba thabak se makhata na sa tharak tana bagi damakta aroi ba phire do lobi ha ofam je khoi thamjari